ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯝ ꯑꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯅꯦꯕ ꯊꯥꯗꯣꯏꯁꯦ ꯅꯠꯇ꯭ꯔ ꯂꯥꯏꯚ ꯑꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯊꯥꯖꯤꯜꯂꯗꯤꯅꯦ ꯂꯥꯏꯚꯁꯦ ꯃꯤ ꯑꯅꯤ ꯖꯣꯏꯟ ꯇꯧꯕ ꯌꯥꯗꯦꯕ ꯅꯪ ꯑꯍꯥꯟꯕꯩ ꯁꯦꯠꯇꯤꯡꯗꯨꯒ ꯖꯣꯏꯟ ꯇꯧꯕꯒꯤ ꯁꯦꯠꯇꯤꯡ ꯍꯥꯞꯄꯧ ꯇꯥꯏ ꯑꯗꯨꯒ ꯖꯣꯏꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯒꯦꯁꯇꯣ ꯊꯣꯛꯇ꯭ꯔꯤꯉꯩꯗꯨꯒ ꯑꯩꯅ ꯂꯥꯏꯚꯁꯦ ꯊꯥꯔꯗꯤꯅꯦ ꯕ꯭ꯔꯣꯁꯦ ꯊꯣꯛꯇꯦꯕ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯏꯑꯕ ꯑꯗꯨꯗꯨꯅꯅꯦ ꯅꯪ ꯊꯣꯛꯂꯛ ꯂꯣꯏꯔꯒ ꯊꯥ ꯇꯥꯕ ꯊꯣꯛꯂꯛ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯊꯥꯗꯗꯤ ꯌꯥꯗꯦ ꯊꯥꯔꯦ ꯊꯥꯈ꯭ꯔꯦ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚ ꯄꯨꯔꯥ ꯑꯣꯀꯦ ꯇꯥꯔꯦ ꯎꯝ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣ ꯑꯇꯩꯗꯤ ꯀꯃꯥꯏ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯏꯃꯤꯅ ꯖꯣꯏꯟꯅ ꯑꯗꯨꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯑꯁꯤꯒ ꯆꯪꯉꯛꯀꯅꯤ ꯅꯠꯇ꯭ꯔ ꯕ꯭ꯔꯣ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗꯤ ꯃꯣꯏꯗ ꯀꯩꯅꯣ ꯂꯥꯛꯀꯅꯦꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯇꯧꯗꯕꯅꯤꯅ ꯈꯪꯗꯦ ꯑꯣ ꯑꯁꯤꯁꯦ ꯑꯩꯅ ꯊꯥꯕꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯃ ꯇꯧꯔꯝ ꯇꯥꯕ ꯑꯩꯅ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯃꯨꯛ ꯀꯝꯃꯨꯅꯤꯇꯤ ꯁꯤꯌꯔ ꯇꯧꯁꯜꯂꯒꯗꯤ ꯂꯥꯛꯀꯅꯤ ꯑꯩ ꯋꯥꯈꯜꯗ ꯀꯣꯃꯤꯇꯤ ꯁꯤꯌꯥꯔ ꯇꯧꯕꯁꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯣꯞꯁꯟꯁꯤꯒ ꯊꯣꯛꯏꯁꯦ ꯁꯤꯌꯥꯔ ꯑꯃ ꯂꯩꯔꯦ ꯁꯤꯌꯥꯔꯗꯣ ꯇꯧꯁꯜꯂꯣ ꯁꯤꯌꯥꯔꯃꯨꯛ ꯇꯧꯔꯗꯤ ꯕ꯭ꯔꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯅꯤ ꯄꯨꯝꯅꯃꯛ ꯀꯩꯁꯨꯝ ꯀꯥꯏꯔꯣꯏ ꯑꯃꯨꯛꯀ ꯅꯪ ꯑꯗꯨꯝ ꯕꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯆꯪꯕ ꯌꯥꯅꯤ ꯀꯣꯄꯤ ꯂꯤꯡ ꯂꯩꯔꯦ ꯀꯣꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯊꯣꯛꯇꯦꯅꯦ ꯕ꯭ꯔꯣ ꯊꯣꯛꯇꯦ ꯍꯥꯏꯔꯣ ꯄꯤꯌꯥꯂꯤ ꯃꯉꯥꯡ ꯍꯥꯏ ꯂꯥꯛꯑꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯥꯜꯂꯤ ꯍꯦꯜꯂꯣ ꯄꯤꯌꯥꯂꯤ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯈꯝꯕ ꯍꯦꯛꯄꯝ ꯑꯁꯥꯔꯣꯝꯗꯗꯤ ꯍꯥꯏꯐꯦꯠ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯌꯨꯇꯨꯕꯔꯗꯗꯤ ꯅꯪꯁꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯣꯡ ꯆꯨꯔꯤꯌꯦ ꯁꯤꯗꯁꯨ ꯆꯨꯔꯤ ꯁꯤꯜꯆꯔꯗ ꯅꯣꯡ ꯂꯦꯞꯇ꯭ꯔꯤ ꯅꯣꯡ ꯆꯨꯔꯤ ꯅꯣꯡ ꯌꯥꯝ ꯆꯨꯔꯤ ꯁꯤꯗꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯣꯡ ꯂꯦꯞꯇ꯭ꯔꯤ ꯑꯩ ꯗꯤꯟꯗꯥꯁꯦ ꯉꯁꯤ ꯗꯤꯟꯗꯥꯁꯦ ꯃꯤ ꯈꯪꯕ ꯂꯩꯇꯦ ꯗꯤꯟꯗꯥ ꯑꯣꯏꯁꯤ ꯇꯥꯔꯦ ꯎꯝ ꯑꯣ ꯀꯩꯅꯣ ꯇꯧꯕ ꯖꯥꯏ ꯕ꯭ꯔꯣ ꯄꯣꯁ ꯇꯧꯕ ꯌꯥꯏ ꯄꯣꯁ ꯇꯧꯕ꯭ꯔꯣ ꯄꯣꯁꯁꯦ ꯅꯝꯈ꯭ꯔ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯩꯅꯣ ꯄꯌꯥꯂꯤ ꯃꯉꯥ ꯀꯃꯥꯏ ꯇꯧꯔꯤ ꯆꯥꯛꯀ ꯆꯥꯔꯕꯣ ꯀꯣꯃꯦꯟ ꯑꯗꯣ ꯕ꯭ꯔꯣ ꯃꯤ ꯌꯨꯇꯨꯕ ꯐꯖꯅ ꯍꯥꯡꯅꯕ ꯃꯤ ꯌꯥꯎꯅꯔꯦ ꯐꯖꯅ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯄꯥꯏꯗꯕ ꯃꯤ ꯌꯥꯎꯗꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯄꯤꯌꯥꯂꯤ ꯃꯉꯥꯡꯅꯦ ꯀꯩꯅꯣ ꯇꯥꯎꯟ ꯊꯣꯛꯀꯦ ꯈꯝꯕ ꯇꯧꯕ ꯅꯪꯉꯣꯟꯗ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯍꯥ ꯇꯥꯎꯟ ꯊꯣꯛꯀꯦ ꯈꯜꯂꯝꯕ ꯅꯣꯡꯁꯤꯒ ꯇꯟꯅ ꯊꯣꯛꯇ꯭ꯔꯦ ꯅꯪ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯕ꯭ꯔꯣꯒꯤ ꯅꯦꯠꯁꯤꯔ ꯑꯩꯒꯤ ꯅꯦꯠꯁꯤꯔ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯅꯦꯠꯁꯦ ꯐꯨꯜ ꯂꯩꯅꯦ ꯅꯦꯠ ꯂꯩ ꯐꯖꯅ ꯂꯩ ꯑꯩꯁꯨ ꯐꯨꯜ ꯂꯩꯕꯕꯨꯗꯤ ꯇꯥꯎꯟ ꯊꯣꯛꯀꯦ ꯇꯧꯕ ꯇꯜꯂꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯄꯣꯠ ꯀꯩꯅꯣ ꯑꯎꯟꯄꯣꯠ ꯂꯥꯛꯑꯦ ꯑꯎꯟꯄꯣꯠ 38 ꯂꯩꯌꯦ ꯑꯩꯁ ꯅꯪꯗꯣ ꯁꯤꯌꯥꯔ ꯌꯥꯈꯤꯗ꯭ꯔꯕꯣ ꯍꯥꯥ ꯁꯤꯌꯥꯔ ꯌꯥꯈꯤꯗ꯭ꯔꯕꯣ ꯅꯪꯒꯤꯗꯨ ꯀꯩꯒꯤ ꯁꯤꯌꯥꯔꯁꯦ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯁꯦ ꯕ꯭ꯔꯣ ꯁꯤꯌꯥꯔ ꯇꯧꯒꯦ ꯇꯧꯕ ꯌꯥꯗꯦ ꯋꯥꯅꯤꯅꯦ ꯀ꯭ꯔꯦꯠ ꯄꯣꯁ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ
Khang. Like ti am ta like ti lakte ada 44 di lay. Like taugnaro. Midi phana Yali jam kano lai. to biro like to sanbiramo. Like to sanbiramo. Nokte. YouTube sidi bro bo akhoi mayam di nomam tang hai kum ne pul laga picnic la ke no ram di tau jaw ni na arrange to ga ne akhoi mayam pu no Tauki ai di bo handak se view se amo ka da bijani ne views kamandana views da khar ka de wakha de khar thogli da mayam na khar support to biro ai je di chatte ne Ako bro ai kano pan jira koi nang atopa network lai bro wifi connect to salo rako jar yali chare no jam jangan na cara mene kai yang jage video ano bakha thangat ki meno jeng kamare kana tai di mi video mo in kan la mi di lay kana comment tong na te ꯑꯩꯅꯁꯨ ꯌꯥꯝꯅꯁꯨ ꯂꯥꯏꯞ ꯆꯠꯇꯗꯣ ꯇꯧꯔꯤꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯅꯪ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯋꯥꯔꯤꯗꯣ ꯃꯗꯨꯏꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯑꯩ ꯁꯤꯗꯩꯁꯨ ꯑꯩ ꯇꯧꯔꯛꯀꯦ hoi bro tausi adumaina fajana tawasi khaba ꯗꯤꯟꯗꯥꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯥꯕꯩ ꯈꯜꯂꯨꯔꯒꯗꯤ ꯁꯤ ꯗꯤꯟꯗꯥꯁꯤꯅꯗꯤ ꯐꯩ bro nogi drum set to amtang di khutche jaini nang lakpo numitto tawrasi nangi isaigi kainodo matang dairi matang dusu pura lao nangi isaigi dairi dusu sei pura lao saga ne no video ma phata nang dairi do pura lao nangi dairi do bro di wangang ba haide YouTube ki video da jeng ba jam nuai re ba khoi bro wangang ba haide ba ꯑꯁ ꯋꯥ ꯉꯥꯡꯕ ꯍꯩꯇꯅ ꯇꯧꯔꯤꯁꯨꯗ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯉꯥꯡꯐꯝ ꯈꯪꯗꯅ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯇꯦ ꯋꯥ ꯉꯥꯡꯕ tabro bro like am dilai like am dilai jadi langsung ate kana changak te bro bro kari matil na hau kya te tadre
ꯑꯩꯅ ꯅꯍꯥꯟꯅꯦ ꯕ꯭ꯔꯣ ꯈꯪꯕ ꯑꯦꯌꯥꯔꯇꯦꯜꯒꯤ ꯑꯟꯂꯤꯃꯤꯇꯦꯠ ꯍꯥꯞꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅ ꯕ꯭ꯔꯣ ꯑꯦꯜꯕꯤ ꯑꯝꯇꯪ ꯆꯠꯀꯦ ꯈꯜꯂꯝꯕꯅꯦ ꯑꯗꯨꯏ ꯅꯦꯠꯇꯣ ꯐꯩꯌꯦꯕ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯌꯦꯕ ꯖꯤꯑꯣꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯐꯥꯗꯦ ꯁꯤꯅꯤ ꯇꯜꯂꯤꯁꯦ ꯕ꯭ꯔꯣ ꯀꯣꯟꯅ ꯐꯖꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯇꯧꯔꯛꯀꯦ Itu